Consumer Protection for is Southeast Countries International Conference the Manipuri Consumer Affairs Minister Karam Shyamsu Sarugyakhrai. Amade Global Iodine Deficiency Disorder Prevention Day ngasi laphel pataleba Indian Medical Association ki holda pangtokrai. Kurumjari STV Pau Ming Tabiri Basing Butaram Nokchari Hausi Pau Santong Pijari. Tare Suba Pay Commission Chanhan Baki Matang the M2 Amasung MGOgi JSC Mio Shinangasi Chief Minister and Birengo Unatuna Warisana Kray. Warisana Batuda Manipur Sarkar ki Ladiba Employees Mayamgi 7th Pay Chanhan Bada Sarkarna Yaning the Balete Tobatabu Atoba Senpamama Changa the Mamaramna Tha Humlom Ngaibiu Haibaki Appeal Torakray. Chief Minister ga unabatuda district singdagi lakpa delegate yauraga mioi kullomna sarugyakhhi haire babu parada laiba JSC of M2 amadi MGO gi office ta pangthokpa paugi mifam amada President Khaidem Manina Chief Minister da JSC asina tanduna lakpa demand kun yauba charter pisinduna taksin ke Maduda Chief Minister na employees singi phangpham thokpa hak phanganna bokhnagani Hiram sing matang da Prime Minister Finance Minister amadi mari leinaba singda chatuna taksin minasi adubu employees sing na hak tanbagi hainabi leibagum thabak suba madi mathauda khoijangbagi hainabi thamsi hairake Khaide Manina makhatana JSC ki oinadi mamangi sarkar dasu taksin bada in principle oina ayaba pirambada natana jana hannaba mioi mangana saba committee ama semkhibasu leirabani Tare Suba Pay Commission ki tolop phangba haibasi employee khudingmaki apambani adubu khudakte hekta pangthokpa yaba thabak natabana government na piriba matam asi phawba ngaikigani marakta government ka toina unaduna thuzil hannaba taksingani haike October 2017 the third time oina tunare masida makai ki chatharamba adigi mathakta ahen bo oina Chief Minister na Magi College Chief Secretary and Finance Secretary na chuma pun mukto khana laga sarkar na Manipur government na akoi employees in the interest amai khaidi mabe be interest odiba tare chobu pay commission chana hanbache akoi yaning da balite mesi yaningi tel chumgi kibam oibenina akoi lairabu state oibenina pick state oibenina madu JSC के Secretary General L. Bikana Tare Suba Commission के पे फंगबा हाइबसी खुदक तेहकते यागदा बनते लुपा करोड़ लिसिंग मगटाटे लोम चंगनी हाइना पानरी बने एम्प्लॉय खुदिम के अपाम लेरबसु लेबा के सुखर खन बताबनी हिंसा चथरगा दाबी फंगनी हाइबगी वाखलोन थादोक पचुंगनी हौजिक चथरिबा सीज वर्क स्ट्राइक JSC का करिंग महिरम अमतदा मरी लेनदे JSC एम्प्लॉय सिंगी ख्वाइदगी वांगबा बॉडी ओइदुना ngasi सुलेरी हाइके Is this in section 47 athletic unit department singsi 47 athletic unit sigi representative yauna general council ni thama pangthokani adugi ni phamduna akoi strike changjin ba masung changjin da lepkadabani ado chi marak sida kanagumba sam JC dagi out oiraba mi amani na semba akoi JC na jumba sakhangdaba amani na ngasai strike declare tawre mass movement changjin le na hairaga hekta mayam na kuru inabagi phium simadi joint municipal council M2 MGO dagi tawbidaba amuka na media gi thongda masi pokjinjari Sangai Festival Mamang da Festival Asiga Mari Lena Chief Minister and Birena Kaibulam Jawdaki Lamthaga Doriba Sangai Run Hainaming Thonba kilometer Kungamathu Sangba Loktak Patki Akoiba the Chain Gadaba half marathon Asigi Lambigi Saruk Singh Hainingai Laitana Pataba Pibam the lady Hausi Power Semjin Chajin Bagi Tabak Mari Lena Basingna Nungcha Kara Hijin Banatana Mapung Pana Paikatre ISTV News na maphamatu da chatuna yakshilubada international thaki lamjeloi phawba saruk gyagani hariba half marathon chain ga dawriba lambi asigi oiriba phiba maduda lamda madungi mioi kayadi angakpa phawba ga loinana pendaba phongdok narakle
Numit kunga mangani khaktamak ngaishilak matamasi phawbada lambi sembagi thabak ningthina paikhatabana nungcha khara haijilaga chaithoktuna thamlaga tokhigadra haina jingnaba phawre. Works Minister T.S. Biswajitna December thap phawbugi manungda Manipur gi maruoiba lambi sing sri nalhangani haikibadu karamba mawongda nalhangadoribano jinga khutka manana thabak tawhaningi haina lamdamadongi miyoisingna phongdoknarakle. Sangai Festival की मंगजों ना कोई लंबी थोंग फटना लाइरी बस हो था बमफम सिंसी कोई यामाथु मतम द सेमजन ना बा इंस्ट्रक्शन दी गवर्नमेंट ना अतकी होजिक पालिबा चीफ मिनिस्टर एन बिरेन मसामंग ना पेपर दसु मसी हापक खिबल लेरे अदु मसी अखोई टेबल दो इन प्रोसेस तौरिब्रा नत्र कम दोना करम कांदा अखोई फटब सिंसे यामाथु मतम द सेमबिर कदुरिब्रा नत्र मसी नमसला थमगिदुरिब्रा हाइबदुदि अखोई सबचाना अखोई खंग सुंगमजदे अदुगा तसेना खुंगंगी लमोइबनिना अखोई ngasi bawda dum sotharaga leri asiyumba sothabisingse अखोई गवर्नमेंट की माइकैदगी अमसुंग अखोई की हौजिक पालेबा सरकार सिबु माइवल चुंबिरिबा आंगा मथौसिंगना मसी मियेंग चंबिरकांदा सोथरागा लेरिबा खुंगंगी मेंखटपा ngamdraba awara pasingse मेंखटपिउ लंबी थोंगी फिबम फगलहनबिउ हाइबो फमसिंतंग आई थमजनी Sangai Festival के सरोकमो इना हंदकी फेस्टिवल सी हौदोकपगी मांगोइना चीफ मिनिस्टर एन बिरेना लोकटाक पाट की अकोइबदा कैबेलम जाउदगी लमथागदोरिबा किलोमीटर कुन्यमाथोयसी असुकी मतिक फिल्म सोकना जिबु लेरी इंटरनेशनल की प्लेयर मयाम यावरगा सरुक यागदोरिबा हाफ मैराथन सिदा लेरी फिल्म सिदकिदा लमजन चेन बतारगदी फावर प्लेयर सिंग अदुगी मकोय मकोयगी मखोंग मखु थुदेक पिगदोरिब्रा हाइबो हंगसी लमदम सिगी प्रजा सिंगी चौबो हंगमोयरी अमदी चीफ मिनिस्टर फोंदोकीबा वार फुडिंग दा आरिबा लंबी सिंगसी संगाई फेस्टिवल की मांगोइना सेमगनी हाइना फोंदोकीबा वफम सिंगसी करम मतमदा सेमगदगे हाइबसी लमदम सिगी प्रजा सिंगी अचौबो हंगमोयरी कैमरामैन जेम्स कलोइना ज्ञानेश्वर खाइबम ISTV न्यूज मोइरा Nakalam Romda listing ani tarada Moirang Bazar dagi Sendra Chingkhong Phauba double lane ohenabani haiduna mioi kayagi mayumakai thugaiduna awaba kaya pikhabasu hauzik phauba hairiba lambi asi double lane oina sembagi thabak mapung phana paikhatre Sangai Festival ga mari leinana mapa leibak taki lam koiba sing kaibulam jawmadi loktak yengba laklabadi leiriba lambi gi phibam asi ubada lam koiba singna angakpa madi phauragani hairi New Delhi dangasi Prime Minister Narendra Modi na hodokiba Consumer Protection for East Southeast Countries International Conference da Manipur ge Consumer Affairs Minister Karam Shyamsu Sarugyakhrai. Numinini ge conference ase Department of Consumer Affairs Government of India amasung United Nations Conference All Trend Development na sinbani. Conference asida Consumer Affairs Director Yumnam Ranjan Su Sargyare. Mipam maduda wangangladuna Minister Karam Shyam na haike madude Manipur da anawalengak hek lakpadagi consumer singi aifana batawak thorum sing ningthijana paikhalakli हमारा कंज्यूमर प्रोटेक्शन के लिए मणिपुर में तो ठीक चल रहा है नया गवर्नमेंट हमारा 2017 से आ रहा है पहले तो थोड़ा ठीक नहीं था अभी तो बहुत अच्छी तरह से लागू हो गया ये प्रोटेक्शन इन मणिपुर तो अभी प्रॉब्लम नहीं है अभी तो Global Iodine Deficiency Disorder Prevention Day ngasi lamphel pataleba Indian Medical Council gi hold the pangthokrai Daily consumption of iodized salt is the solution to the problem of IDD disorder haibathimda pangthokiba thoromaduda Health Services ke Director Dr. K. Rajo Bharat Sarkar ki Health Family Welfare Service ke Regional Director Dr. L. S. Singh Health Services ke Additional Director Dr. H. Ranjit amadi Additional Director Dr. K. S. Sasikumar na maruiba mir sing oina sarugyake Thoramaduda Director Dr. K. Rajo na haikibada Manipur da iodized oirabathum siznabagi changasi rural area da chada marbudra mapan dasmik mari urban da na chada marbudra mapan dasmik taret yaure iodine yawathum numit khudingi siznarba matamda ishagi amade angang singda iodine watlaga thorakpa phatraba khudong thiba kayadagi kanba ngamgani amade laina kayadagi su ngakthokpa ngamgani haike Efficiency masi equality ubadi pangdaba masi yam jati balena mayam thole badamana harda pregnant lady sing da masi nargati koi angang si tha sudana epolapa abortion tawba
अदे सीना पोलपा मसी मैम से लेकर माई मकोन मकुट पंगदबा सोयनाय मैम से अदुबु चापलकसु क्रिटिनिज्म मैना कोई अंगांग से बिशक्तिना चाउन तीना सोयनाय दन लेबा स्क्रीनिंग गाजी था ना लेबा कोई मैम थेना मसी तौरीबा मैम से कोई की खजितन सेक्शन होरगदी आयोडिन पोषकसिंग जी यावना आयोडाइड सोर्स फजना सार मगदी कोई मसी प्रिवेंट तौगनी अदुबु वंस मसी नागदि इरिवर्सिबल ये कोई इलाइ लाइन नाथोपा आयोडाइड सोर सांगायना सारगा नाथोपा ngam पोषकसे वंस नागदि मसी हंजनबा या District Health Society Kangpokpi Susinduna Global Iodine Deficiency Disorder Prevention Day Thoram Kangpokpi District Manung Chana Leriba Modbung Primary Health Center the Pangtoki Thoramatuda District Immunization Officer Dr. Jet Tauthang District TB Officer Dr. Joy Kumar Amade Primary Health Center Gi MO in charge Dr. LL Haukifna Marueba Mithung Lensing Oike Nurse Asha Amadi Atay Mari Leina Bamioy Kasu Thoram Aduda Sargyake Wangang Kibasina Iodine Wat Pataki Thorak Palena Singi Maramda Amade Matau Karam Nangak Tokadagi Habigi Matangda Sugaina Wafam Kaya Pongtoki District Agriculture Officer Churachan Purna Sinduna Agriculture Gate Tongan Bas Kim Singi Matangda District Level Sensitization Thoram Ama Young Paite Association Churachan Puri Hold the Pangtokre Thoramadu the Agriculture Minister B. Hankalian Additional Chief Secretary Agriculture Dr. Shuhal Akhtar Agriculture ke Director P.S. Rajendra Susaryake P.S. Rajendrana Laumi Singna Maru Marang Sing Masa Masana Lejeraga Tharba Matung Chankiba Senpam Department na Handuk na Naba Bank Account Changhangani Haike Minister B. Hankaliana Laumi Singna Law Lok Paloreba Matungda Jana Naba Mahi Marong Lopam Sing the Tabiu Masina Sel Tungi Pibam Pagat Anbagaloina Chaukat Pastet Ama Oibangangani Fongtoki Ideology formulated, but the practical part it depends upon the farmers. So we don't know how to use the basis of the modern technology. How can we produce double of our income? That is the main problem. Drug lalon bani haiba miwani narcotic and affairs of border police na wangkai ning tempu krim maya dagi SP capsule humpu mapal ga kona na fare. Para basing adudi PH Tichan Sharma Jai Kunthagani Thoi Apokpa PSGI Ma Sharma Khwai Brahmapur Aribam Laikai Amade Haikrujiam Jaikosning Jai Kunthagumdoi Apokpa S Dilip Tharojam Mamang Laikai Dagini Amarom the Imphal West District Police Commando na Chingmairong da Achat Awok Sing Check Tawada RPF PLA gi mioi ni haiba Dhanara Sharma Koba Khurai Soibam Laikai dagi mioi amasu phare haire Maitai Mitai na Sidul Tribe the on Kibatarabadi, Manipur the Kundari Maitai Pangal Singh, Karambas status the Thamgada Ribanu Haina, All Manipur Muslim Organization Coordinating Committee President SM Jalal Napongtorkli. Hatada Labor Committee Officer Pangto Kiba Paugi Mipam Amada Mahakna Makatana, Maitai Mitai na Sidul Tribe the Jalhanaba, Manipur Sarkarga, Sidul Tribe Demand Committee ga Khananabagi Tabak Pakalakli, Masida, Muslim Jatina Taramna Wai, Adubo, Tampak the Kundari ba, Maitai Mitai na Sidul Tribe te Chankiba Matamda Maitai Pangal Singsu Sidul Tribe lista Yawan Biu Bharat ki state Goa Pondicherry Amade Gujarat na Chingma Mafam Singda Khundariba Muslim Puruk Karasu Demography ki Phibam na Sidul Tribe lista Hausiksu Yaure Manipur da Khundariba Maitai Pangal Singa Malim gi Atai Mafam Singda Khundariba Muslim Singa Khenaba Yamna Lai Lamdam Sida Khundariba Maitai Pangal Singna Maitai Lon ba Amade Masagi Nat Culture Leijab Purupni Senthok Lambisu Anem Bathakta Lady. Hauki Bachahi Lissingani Taragundoi Daki, Maitai Pangal Singbu, Sidul Tribal List the Chalan Binaba, Sarkada Aibache Pisinduna Lakli Haiki. Maitaina Sidul Tribe Ki Lista Yauhan Laga, Manipura Ladiva, Pangan Community Sing, Maitai Ningolgi Masamasu Oeriva, Manipur Pangan Community Sing Ase, Musi General da adumak lehoba tabra Schedule Tribe ki lista atopa hana sangraba sing asinataba atopa anoba sing chalhananabagi waiba wafam amai khoi khana nainarapa taragadi Manipur da leriba pangan sing asigi wafam sisu sungsoi soidana khana pham thui
हंदकी पंचायत मिखल इम्फाल ईस्ट की माई पागलबा बीजेपी जिला परिषद मेंबर ओपगी थौरम नीटाइपा चुथिक्ता लेबा पार्टी ऑफिस पांथोखरे थौरम अदुदा स्टेट प्रेसिडेंट KSS भवानंदा MLA डॉक्टर वाई राजेश्याम अमदी बीजेपी की मेंबर सरुग याखे KSS भवानंदना बीजेपी दा मियामना थाजब लेरी हाइबसे हंदकी पंचायत मिखलदा चाउना माई पागलखिबासिना खुदमने चही मा फाद्रिबा गवर्नमेंट असिना लौरिबा थौदांग असिदगी हेना मियामगी दमक लौरकनी हाइबगे थाजब लै हाइखे पंचायत इलेक्शन लोकल इलेक्शन हानगी MLA जेट की खोनबल न्यूमाइबो हाना बीजेपी मणिपुर प्रदेश की वाइस प्रेसिडेंट ओरंबा M हेमंत की महुत्ता नौना हापले हाइना पार्टी की प्रेसिडेंट के भवानंदना थादोरपा चेरोल अमना खंगलकले बिष्णुपुर डिस्ट्रिक्ट के DC ब्लॉक अनिदगी माई पागलकलबा जिला परिषद मेंबर प्रधान अमदी वार्ड मेंबर सिंह वासक लोबगलोइना अध्यक्ष उपाध्यक्ष डिस्ट्रिक्ट मिनी सेक्रेटरीट कॉम्प्लेक्स लेबा पंचायत रिसोर्स सेंटर हॉल दा पांथोखरे उल्लौ जिला परिषद के मेंबर डॉक्टर रोमा बाइबू अध्यक्ष थांग जिला परिषद के निंगथौजम दिनेशबू उपाध्यक्ष होइना खनखरे जिरी कॉलेज एम्प्लॉयज एसोसिएशन चीफ मिनिस्टर रिलीफ फंड लुपा लिसिंग यांखई मतेंग पांखरे चीफ मिनिस्टर सेक्रेटरीट पांथोखिबा थौरमदा एसोसिएशन असिगे थौपुबसिंगना चीफ मिनिस्टर N बीरेंद्र सेनफम असि खुशनकी डिपार्टमेंट ऑफ एजुकेशन S के साइंस यूनिट न सिंधुना कुंठाग मापल सुबह स्टेट लेवल स्टूडेंट साइंस सेमिनार दा जवाहर नवोदय खुंबोंगी क्लास 10 की महिरोय लाइश्राम यास्मिन ना फर्स्ट ताखरे महागना नवंबर मापंदा कोलकाता के बिरला इंडस्ट्रियल एंड टेक्नोलॉजिकल म्यूजियम दा पांथोकदबा नेशनल सेमिनार दा सरुगियारगनी ngasi पैलेस कंपाउंड लेबा लमयान संग्रेन पांथोकपा स्वच्छ भारत रोल ऑफ साइंस एंड टेक्नोलॉजी promises and challenges हाइबा टॉपिक ता पांथोकबे सेमिनार अदुदा महिरोय तराग मरीना सरुग्याके सेमिनार असिगी मना यंथोकपकी थोरमसु पांथोके थोरम अदुदा एजुकेशन मिनिस्टर TS राधेश्याम JM कॉलेज ऑफ साइंस की हानगी प्रिंसिपल G तोम्बा शर्मा अमसुंग एजुकेशन S के डायरेक्टर TS किरण कुमार ना सरुग्याके सेमिनार अदुदा इम्फाल ईस्ट डिस्ट्रिक्ट के सेक्रेट हार्ट स्कूल पोरमपाट के याम्बेम देविकाना सेकेंड ताके मंगोंदा सेन ओइना लुपा लिसिंग अहोम मेमेंटो अमदी सर्टिफिकेट पिखे फर्स्ट तारबा लाइश्रम यास्मिन द कैश अवार्ड लुपा लिसिंग तरा सर्टिफिकेट अमदी मेमेंटो पिखे कंसोलेशन प्राइज द महिरोय तरागनी थोइदा सेल की मना अमदी सर्टिफिकेट पिखे मिनिस्टर TS राधेश्यामना मियोइबना हिंगलिबसिदा साइंस की चावरब मतेंग यावरे महिरोय सिंगना अनौ अनौबा साइंस की हिरमदा थिजिनबा मथौ ताई महिरोय सिंगना मार्क फंगनबा खक्तगी खंदुना महि तमलोइदबनी इसागी नॉलेज तानसिननबा महि तमगदबनी फोंदोखि मार्क फंगनबा लाइक तमले A² + B² + twice AB सिदि आयेंग अखोय सावरा लाइक तदम येंगा अखोय खिदंग माइंड मेच्योर कान सिफा अदम पुबे यायबा अदु तंबीबदा अदु तंबीदन ले अदु फारा कांदा क्लास 7 अदु तंबा 8 अदु तंबा अदु नति कोई फ्यूचर how do we have to be relevant whatever we are learning whatever knowledge we are gaining we are acquiring akoina tamiba akoina taliba knowledge wisdom se si tumna lakpa kan nakramana relevant oigeda ge sine akoina nei nagado se UFO na sponsor toduna maitai huya lalong sintam sangren oksu ningthemcha kulgi masa sangren ge kunga taruk suba mapok kumun ga mari leinana पागी पारम पुगी पुरम थीबा हाइबा थिमदा मासा संगन नसिगी अकोइबदा खुंदारिबा फुरुपसिंगा पुन्ना थौरम पांथोकनी हाइरे गैसामपाता लेबा मैटे नेशनल फाउंडेशन के ऑफिस ता पांथोकपा पाउगी मिफम अमदा ऑर्गेनाइजेशन असिगे सेक्रेटरी जनरल युमलेम्बम मैराबा अंगोमना हौजिकी मतमदा अहोंगबा कया लाक्तुना खुनाय असिगी मियोइसिंगना फिजेट चक्चा लमचा छाजत अमदी चटनबिदा मितौ तमलुबदगी अहोंगबा कया पुरकले मसिना मसागी हौरफम मपा मपु अमसुंग मथक थोंगबा सिंगा थक्सी कासी लेरक्ट्रे मसिना खुनाय सिबु मसक थियनबा मसुंग तंगदु लेता दब ओहले मांगथरक्लिबा कया सिदगी कलहौनबा मालेमद इंग तप्पा नुंगसी चानबा मसुंग लाल लेतबा लमदम अमा ओहननबा पांदमद थौरमसी पांगथोकदबनी हाइकी नाना पांजिरबा
Malemda in tapa nungsi sanaba waraduna lalaitu malema sema papa adugumba wakal adagi itimduna cincenjaraga mai papa annan nungta thabamna untuk nabudamta sigumba idaba rasul legalega thabamna se pakusa ART peasant singi oina pigadaba allowance tha kaya nam sinduna pithoktana thambana maram oiraga hospital chappangamdaba patient yauri haina MNP plus ki president oiramba moirang them manglemna phongdokre Manipur press club ta pangthopa paugi mifam amada M manglemna makatana phongdokibada Manipur State AIDS Control Society makada ART chaba patient singda tha khudingi oina allowance lupa chamaga yankai pinanaba order thoktuna lisingani taragamanga dagi chanaba horake Hausi Power Chingi District Singda Tha Taret Aduga Imphal East Amasung Imphal West ki oina Tha Mapal Khaktamak Piraga Lemhoriba Tha Singidi Maphambarang Khangandre Haire Amaromda Haujik Amok Chahi Asigi April Thadagi June Phaubadangi Pigani Haire Senpham Asi Karamba Mongda Pibi Beno Amasung Phangkhidaba Tha Sing Adu Phanglaroidra Haiba Mari Leinaba Singna Miyamda Khanganbiyo Haike Hinoi Noiraga Adum Thambire Aduna problem di kaino harga anaba sing mako soina masakta Makogi claim to no bagi mogi hidden status lebugi maramna kanamta ngamda basigi sang sama mokon sauna lorga yenna basu tanba adagi mako yam sonba angang sing orphan sing apik wangang sing adaga widow sing uneducated or unaware or sing se makoi masigi mata sang sama lorra bagi sing basi sauna leire Hayengdagi Hogadoriba Kotha Festival da Kanglup Naiba Mongda Ayet Papan ba Pibiganu Haina Festival Asibu Siliba Road for Freedom gi Advisor Waikom Munindra na Phongtokre Wapa Masingasi Manipur Press Club ta Pangthokiba Paumi Singa Unaba Mada Phongtokibani Mahna Makata Raduna Kudong Chadaba Kharadagi Matam Khara Festival asi Pangthokpa Lepluraba Matungda Manipur Sarkar gi Maikai dagi Achobu Thodang Lobiduna Hayeng October 28 taki Hauraga 28 Fauba Ani Shuba Kwatha Festival Pangthok Nanaba Sem Saba Loire Apik Pakul Ojarbasu Kwatha da Puthokliba Soibumna Lamdamasigi Miyamgi Hingnabagi Machak Oire Adumakpo Haukiba Chahi Kharada Wa Mapal Sarakpana Maram Oiraga Chahi Kharadi Pothok Puthokpa Ngamlaroidra Haibagi Chingnaba Leire Phiba Masida Lamdamasigi Miyambu Pambai Pinaba Pangthokpa Festival Asida Kanglup Naiba Masung Ayatpa Athingba Pibiganu Haiki Ti Makoi Puthokpa Ngamoidabagi Nungnangba Masu Makoida Phauba Masiguma hingnabagi lamben da sokchalaiba hanadagi mainland Manipur ga tanadana laibagi mawang mase akoigi Root for Freedom na Kwatha People Welfare Organization ga kusam nazar kanda hariba festival pangthok jadana makoigi karima khara mangan phangjaba yanabagi lamben ama thibagi objective ta pangthok jabani All Manipur Police Constable Bhaiba Bosi completed candidate fresh batch lisingani taragataruki result mathang thagi tangmari phawbada haidoktrabadi mathangi numitagi akan makhongjang changsinaba sem sare haina mai paklaba candidate singi oiba loop asi publicity secretary RK Sital na phongtokre ngasi Manipur Press Club ta pangthokpa paumi singa unaba mada RK Sital na makhatana August taraganipal dagi hauna Chief Minister amuktang unajagi hairabasu ngasi phawba unanabagi matam pibidre tha sigi kungani thoida Chief Minister Banglotam na lakiba khongchat aduda Chief Minister unanabagi matam khanghalake haina thajaba piraklaga ngasi phawba thabakta onthok pidre Wahida Miyambu Nungsiba Saba Miyoibaki career Mangbada Toksataba Thawong Thadok Piduna November Mari Phawi Manungda Beba Bosigi result Haidokadabani Karigumba Haidokaba Taragadi Matangi Numitagi Chingi District Sing Yauna Akanba Khongjang Changslagani Masida Thorpa Papatagi Daita Hongi Charsu Puriba Chief Minister na Pugadabani Haiki For Pawagi Manungda Constable 2016 10+2 gi Thaba asi Haidok Piu Haidok Pidraba Tabadi Matam Karagi Matunda Akama Khongjang Changsinaba Sem Sar Ima Kaichel gi mathak thangba sarukta hangduna leiriba maphamda school college gi matamda uniform setpa mahiroi sing changba thingle haina emsuna khangalakle mahiroi kayana school college karaklaga school college da changdana uniform setpa mahiroi kayana khwaramban Kaichel gi mathakta hangduna leiriba maphamda class laithokpam oire haina emsu Imphal West gi general secretary na khangalakle
ISTV network ki thobal amadi kakchinglom da puba fiber wire ngahak laitana tongan ba mafam singda mioi kharana atamna na kakhat pagi thabak chatharkli asingba thabak asi miyam gi khalaga matungda amohna tawbiganu makata na adumak chatharak labadi network asina su chapchaba thabak lokhatlak loidabagi maram leite haina khanglakli hoji pau gi merakta na temna bre matang lominasi langlen pami phaje adna mai uparu baide ngasidi masha pangedo my bema sarang manung sida kai jila nang lebi ne dei sobudine muning tam chakisan Cab service in Manipur. Lamjingba Cab service. Please download Lamjingba Cab app. 5% special discount for app users. Download now. Download Tobio. Lamjingba Cab app. Lamjingba Cab service na Manipur da finest and smoothest cab service pizari. Lamjingba Cab app service users sinda 5% discount to pizari. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hakchangi labor solat padagi producing attaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singitaba, amatta naraba upaidi, jolib syrup, amasu jolib capsule changi nisnabio. Breaking matungda mukana taram nokcheri makata pauda Tomchin Events Management Solution and Services na sinduna pangtokadoriba Manipur Calendar Girl khanbagi ahanba audition Thobal Ningombam Community Hall da pangtokre December 13 ta pangtokadoriba sakhenbi khanbagi final gidamak John 13 da audition na si pangtoktuna mioi ani khangat kani hai Jakpikarong Government Higher Secondary School ge award apasing government na athuba matamda midyang changbinaba midyang chingsli school asige principal in charge KL Warson Analna school asi chahi asige metha da higher secondary da upgrade tawbani class 1 dagi 11 fawda mahiroi chahunga humbudra mari tamle school asige asingba oja taraga nithoi atopadagi utilize tawba oja taruk punna oja taraga nipalna takpi tambire masida oja singa award apa Oja Singi award apa chauna leire art subject ki oja masing shuna leitre class 10 phawgi oinasu mathematics mitai mayek tt gi oja leitre non teaching staff da su award palaire nupa macha masung nupi macha gi tongan ba toilet leitaba science ki laboratory leitaba gi khudong cha da kaya mayok nare atuba matamda award pasing ase mapung phana yengsin bina ba pungning chingsli aruwaina hojik class 11 haubasi laboratory asi mapung phajade boys ka girls ki toilet si separate leijadabani only lone government higher secondary school Jakpikarong subdivision aside leibasida government gi side tagi amadi department side tagi mapung phahan biragadi hairaga aihak si kanna Life Science PhD degree course tamnana bigidamak entrance test lagliba tang kunthraga mathoigi numitungba pung tara nithoi taba matamda Life Science amasung Art Science Department Manipur University da pangthoklagani haire saruk yagadaba candidate singna tang kunga taruktagi admit card lawranaba cherolasna makhatana khanglakle Ethnography Historiography and Northeast India Hiram da numit nini chupna chathagadaba seminar ama ngasi Manipur University gi History Department amade Asiatic Society Kolkata ga khushamnaduna pangthokre seminar hogdokpagi thormaduda Manipur University gi Vice Chancellor Professor Adyaprasad Pandey Dr. Saitabrata Chakrabarti amade Professor and Lokendra Singna marweba miyor sing oina sarugyake Vice Chancellor Professor Adyaprasad Pandey na haikibada Manipur ki cultural ki oiba lyrics sing English da translate tawduna thamlabade Manipur ki culture ase prithvi ki miyam da khangan bada hena achoba mating oigani haiki How rich heritage we have that if it is done we can say that our heritage is very rich, very strong
culturally we were rich. We are still rich, but we can be more rich. So many things have been destroyed, and it needs that it should be reread, revitalized, and represented. Indo-Myanmar Regional Border Committee meeting ngasi Manipuri da laiba IGAR South ta pangthokre. Bharat amasung Myanmar gi top official kayana mifam aduda saruyaki. Bharat ki delegation adu 3 kogi GOC Lieutenant General Anil Chauhan na luchingki aduga Myanmar gi maikai dagina Burma Army gi North Western Commander Brigadier General Phonyatna luchingki. Ngasing mifam aduna tongan bawarep kaya sulokhe warep sing adugi manungda lebak anigi marakta afaba mari thamnanaba loinana Asian region gi gateway oriba Manipur gi border town more semgat sagatpa amade Asian highway number 1 semgat sagatpa gi wafam sukhanakhe. Tamenglong district ki Duigailong khulda nauna saba phamung yangkhai leba district hospital ngasidagi ana laing gi hokre. Hospital asi haunabi matungina hokhiba October 13 da Chief Minister gi Tamenglong khongchatta sanganana ba thorang torambani. Hanagi hospital dagi khusukulai sing anoba hospital da hongjile. Ngasi laing bahubagi thoramaduda CMO Tamenglong Dr. Chambo Golmei DRDA Tamenglong gi Educative Engineer Diang Gangmei amade hospital asigi doctor amadi nursingna sarwyaki. Manipur State Kala Academy Imphal amasung Langmaidong Dramatic Union na sinduna pangthokiba nipugumathoi suba Kha Manipur Drama Festival da makong mathang tarba singi manamathum ngasi yenthokre. Union asigi hall da pangthokiba thoramaduda Deputy Chief Minister Y Joy Kumar, Art and Culture Minister L Jayant Kumar, Langmaidong Dramatic Union gi Vice Chairman su oiriba Hyanglam Kendra gi MLA Dr. Y Radheshyam su sarwyaki. Wangkham Omor Singh Iba, the writer Mahabharat and Ramayan as the real religious scientist Haibalarikta, Mitai Nupibu Oktabini Haibawai Siznaba Amasung, Nupibu Lana Laukiba Wapam Kaya Yawana, MSF na, Larik Asi Tingjile Haina, MSF ki Vice President Oinam Prem Sagar na Phongtokre. Ngasi MSF ki office pangtokpa pangmising unabada Prem Sagar na makhat taraduna hairiba lairik asida iriba wahaiwata sing asi lana chakhiba yaba kaya yawba thingnare lairik asigi page number 13 da a Mitai woman who is a prostitute may be a goddess haina iba thingnare lairik asi writer forum da khangalamba laite haike Manipuri Students Federation MSF na haukiba nongnini sigi manungda koina lairik amakhak thingna sakhi Hairiba Lari Asigi Mamingna, the writers of the Mahabharata and Ramayana as the real religious scientists and Haiba. Aduga Iribasina Omar Singh Wangkham. Ahan Bakugi page wise sing sida yengumatamdana grammar gi amadi English literature gi ni haidana iba. Hairibasida ju grammar gi ba English literature gi oiba gi maram si sungaw yaw daba masagi gyan manta daba wakhalonda pangidation ba lari asigi manungda Kupna yengubo matamda yamna chana daba Manipur gi environment gi yamna chana daba Manipur gi lairiba writers forum gumba sumbagi ayaba yauraga iba lairik nate page number 13 da in Maitai legendary story a Maitai woman who is a prostitute may be a goddess saba si matang asi religious ki kogi religion gi ground dasu adagi social ground dasu ngasagi lairibu por asi adugi mati chana daba adu machatna ba ya daba lairik ama Oire have seen a Sagi MSaki site when it comes Zabani. Hairibulari asi MSaki site Masi MSaki site Tinjanjare Amadi Kogi publishing Kogi book center sing da Kogi Ladybug like asi Laiba Yauragadi Masi Hairibulari asi Yunbidanasu MSaki site appeal to the Churachandpur district ki oina Assam Rifles ta changhanna bagi pandam da district asigi na oiriba mioi nipugamatoi physical test tawduna amade train tawduna khangat hari makoi singa se physical amadi medical test ta pass tawbaga loinana makha taba written test ki damak sem san kre hari Amaronda Assam Rifles na district asigi nupi macha singsu paramilitary forces ta changhanna bagi damak darkar leipa test atuba matamda pangthokna basu sem sare hari Churachandpur da laiba Assam Rifles amadi Churachandpur district police anina punna chathaba drive ta khulai lalon bani haiba mioi ama nongmai ga kona na phare pharaba mioi adudi
के वानलेर चाही कुंठा मंगा अपोप जॉय कुमार चुराचानपुर डिस्ट्रिक्ट की साइकोट विलेज दगिनी मंगोंदगी 9mm पिस्टल अमा फागत पंगमले मखाताना वहंग पाहुंग चथनबगिदमक चुराचानपुर पुलिस स्टेशन दा खुसनखरे हारी Patriotic Writers Forum Manipur के अहानब नोवेल ओइना पुथोकप लाइरेक याइफयुम्बाल ngasi Manipur Press Club ता फोंखरे लाइक फोंबगे थोरम अदुदा Manipur University of Culture के Vice Chancellor N Khogendra अमसुंग फोरम के Vice President या स्कूल खुंद्रा पमना नाउरोइबम अमेंगबा एलियस शांति कुमार ने इबा अदुगा फोरम के अहानब नोवेल लाइरेक अदु फोंखे थोरम असिगा मरी लेनना फोरम के सेक्रेटरी राकेश नाउरेम ना फोंदोरकपदा फोरम की ओइना हौजिक फावबदा लाइरिक मयाम अमा पुथोखरे अदुबो नोवेल ओइना पुथोकपदी हंदकी असिना अहानबनी हाइके कॉम्प्रिहेंसिव स्कूल ओइनामना ngarangdagi hona स्कूल asida एजुकेशनल ट्राइब डे थोरम पांगथोखरे हौदोपगी थोरमदा हाना जनरल एजुकेशन ऑफिसर ओइरंबा nganगोम नबसिंग बोर्ड की डिप्यूटी सेक्रेटरी एल मंगीना मरोइबा मियोसिंग ओइना सरक्याके अफब माइरोय सिंगदा मनामथुम पीबग लोइनाना माइरोय सिंग हाइथोय सिंथोय कयासु उठके वांगांग खिबा सिंगना फोंदोक न खिबदा माइरोय अमा ओइरिंगेगी मतम असि अदुकी मतिक मरुओइबा मतम अमनी मसिना तुंगी पुंसी की लाइबक लेपकदौरिबनी मसी खंगना माइरोय सिंगना मथौदा पुनिंग चंगबा तंगाई फदे हाइबा वाफम सिंग फोंदोक नखि ना माइ मसिंग तंबिगदगी मकोइबु अफबा सात्रा मबम ओहेंदुना खुनाय असे मतिंग लेबा खुनाय अमा ओहेंदबगी दमक्ता अखोय पुन्ना पांथोकसबा अदुगुबा मिफम अमनी Lions Club of Imphal Central na sinduna chahi taraga mathoi dagina taragumdoi phabugi manungda leiba mairoi sing oiba The Future of Peace haiba thimda Lions International Peace Poster Contest haukipa October kungani thoida Brighter Academy da pangthokiba dugi phol lauthokre position tara khangatwagi manungda hanba ani shuba ahum suba position Venice Kaisham Martin Tongbram amadi Suraj Yurembam na takre hari hauji sanabagi pawmu lawirase ngasi sanabagi pauda football bu pamjaba Delhi da leiba Manipuri singna semba Kangleicha football club yokhat pina balai tabana North East Tamchon football tournament na saruk yaba ngamdabagi phibam da leire hiramasida mari leinaba singna midyang changbinaba club asi vice president Romesh Mayang Lambam na phongtorkri Romesh na lisingani taraga mathoi da club asina North East Tamchon football tournament winner oibangam ke adubu masigi matungdagi sen thungi khudong cha da balaibana mai pangna sanaba ngamdre Chief Minister amasung MLA singna football club asibo tournament asida saruk yaba phangananaba midyang changbi hairi मसीगी टूर्नामेंट सिदा अखोगी नॉर्थ ईस्ट लेरिबा अखोगी कैनो कांगलुम मसेन मयाम से अमगा अमगा बोन अम तोइना पुसलकनबा अदगे नुक्सी चानना हिमिननबा अदुगुंबा पांडम यूनिटी एंड डाइवर्सिटी हाइबा सिगी पांडम सिदा अदुगुंबा तांखुल नागा एसोसिएशन मोइगी सोसाइटी असिना सेमबा अदुगुंबा टूर्नामेंट मखल मखलने मयामगी हमजबी खरा खरा तंग डोनेशन तौबिरगा अखोगी अमत ओइबगी प्लेयर मैम से पुलप खोमजिलकानसिदा मणिपुर बु सक्ताकनबगी तंजा अम खतंग पिबियु हायना माइ पाको हेनबियु हायना इ मैम थ्रु दा हाइजरी All Manipur Football Association Sinduna District Tarakamathwegi Super Division ki winner oikiba team singna sargyaduna home and away basis ta chathariba kungani thoi shuba winners cup for men ge ngasi district Sports Sada Hills के FC कांगसु की होम ग्राउंड ओइना थॉमस ग्राउंड दा कांगपोपी दा सानखिबदा DSA चांदेल की सुपर डिवीजन की विनर ULFC गोल अमत चनदना ड्रॉ चटख्रे कप असिदा मैच अमा माइथी खिबा मदे अमा ड्रॉ चटखिबा FC कांगचुप कप असिदा गे लेहौरे अमरोमदा DSA उखरुल की YUFC की होम ग्राउंड ओइबन ओइना TNL ग्राउंड उखरुल दा सानगदबा राव लारिकेंबम लेकाइगे मैच ग्राउंड की फिबम फत्तबदगी सानखिद्रे हाइरि हंदा पांगथोकदोरिबा मणिपुर संगाई फेस्टिवल दा थाईलैंड अमसुंग मणिपुर के स्टेपक तक्रो एग्जिबिशन मैच अमदा सरुक यानबगीदमक लागिबा तांग 19 दगी कोचिंग कैंप अम पांगथोकलगनि हाइरि ओपन कोचिंग कैंप असिदा ऑल मणिपुर स्टेपक तक्रो एसोसिएशन दा रजिस्टर तौरबा नुपा सानरोय सिंगना एसोसिएशन असिगे जनरल सेक्रेटरी दा रिपोर्ट तौरना बा खंगलकले
On Manipur Football Association Sinduna Chathariba Thangzam Birachandra Maipakpi Memorial Kungani Toy Suba Winners Cup Men's Ki Yaitok Tuna Lakiba YUFC Emasung Raugi match ado Lagiba Tang Kungani Panda YOSC Ground Kuraida Nungtil Pung Amataba Matamda Pangtok Lagani Hari Sai SAG Center na tongan ba training sing long na bagi selection test ama November ama tagi ahum phauba center asida pangthokani tawrambadu November 3 tagi nipan phaubuda oina pangthok lagani phom pisin bagi arweba matam November ama phaupani hari Matang chahi ke January taraga tarete ki taraga mapal phauba Punjab ki Guru Nanak Dev University da amade February tara dagi tarani thoi phaubana Kerala ge Mahatma Gandhi University da pangthokadoriba All India Inter University Fencing Championship da saruk yarugada nupa amadi nupi sanaroi sing khangatle Coaching lagriba October kuntra dagi Manipur University ge Dr. Kamal Indoor Hall da horgani haina Manipur University ge Assistant Director of Sports na thatrok pacherol amana khanglake Hausi Sanabagi Makataba Pau, Boyan Tozamdagi Muglobisi. All India Football Federation Namadi, All Manipur Football Association Sinduna, Ngasidagi, Wangjing, Kodong Popita Leba, District Sports Complex, Sub Junior Girls National Football Championship, Minister L. Zain Kumarna Hogdokre. Manipur na yumbu iduna mathang thagi tang taramatoi phawba India gi tongan ba state ko mathoina group mari tona khaidokna pangthok kadoriba championship asigi hawdopagi thoramda Manipur Sarkar gi Youth Affairs and Sports Department gi Director N Pravin All Manipur Football Association gi President S Sanatomba madi Association asigi atai thaupuba singchu saruk yakhi thoram mapu khiba Minister L Zain Kumarna Lamdam asidagi masak naraba sanru sing puthokna bidamak lanai mu sing amadi civil organization sing punamangna honamina batangai phate sports pu sakhol hanaba ekoi punna honamina si haiki Pangthokadoriba championship asigi ngasi ahobu numit ki sanakiba ahanba match ta Manipur amadi Himachal Pradesh goal amamam chanaduna draw chakhre Manipur gi goal adu ai Silki Devi na match ki taramari suba minute sankhibani Himachal Pradesh ki goal aduna Soni na match ki nipuni thoi suba minute sankhi ani suba match ki sanagadaba Goa amadi Uttar Pradesh ki match ta Goa gi team laktabadagi sanakhidre Ahum suba match ki sanakibada Madhya Pradesh na Jammu and Kashmir bu goal taramanga sinoda madi mari suba match ki sanakibada Odisha na Rajasthan bu goal taramari sinoda maiti bapiki Sathariba championship asigi hayeng ayu pung nipal tabada West Bengal amadi Mizoram ga sanagani ani suba match ta Uttarakhand amadi Chhattisgarh ga sanagani ahum suba match ta Maharashtra amadi Tamil Nadu ga sanagani Sahi sigi oina Manipur University Inter College Men and Women Kabaddi Tournament ngasidagi Thawal College Thawal gi Indoor Stadium da nupagi team manga amadi nupigi team ahum na saru yaduna haukhre Manipur University Sports Committee gi miyeng makhada Thawal College Thawal sinduna pangthokadoriba tournament asigi hawdopagi thoramda Manipur University Kanchipur gi Assistant Director of Sports Dr. C.S. Pradeep Thawal College ki principal O Chawba amadi college asigi chemistry department ki head Dr. Ibolna Thoramapu Singh oiki tournament asigi ngasi ahubunumi ki sanakhiba nupa masa ki match ta Deng College of Science na Deng College of Arts bu point merfutra mathoi amadi tarahumdoida maiti bapiki Thawal College na Deng College of Science bu point nipunipan kuntrahumdoida maiti bapituna final sangkre amoromda Manipur University Kanchipur na Imphal College bu point humdoi kuntramari da maiti bapituna final sangkre hayeng nupa masa gi aroiba match oina Thawal College amadi Manipur University Kanchipur ga sanagani Amaromda nipi masagi sanakiba match tana Deng College of Science na Deng College of Arts bu point humputru kunipal da maiti biduna final sangkre nipi masagi aroiba match tana Thawal College amadi Deng College of Science ka sanaragani Tagasiri boyai hausulo islak padanga sinong magawe ba ay ngasagi pao mo pizeri Ngasigi oikiba ngasagi pauda ICAR lampel patigi pirpa paugi matung ina ngasigi khwaidigi sakiba Celsius degree kuntare dasming mga
ख्वाइदगी इंबा सेल्सियस डिग्री 13.3 नुसित यावबा इसिंग मनilgi sang ayukda sada 30 nungthilda sada 95 oike ngasi nong sukide Hauze roibada maroiba pau amuka na pizeri Tare suba pegi matanga Chief Minister ga M2 ga madi MGO gi JSC ga unaduna wari sana krai Sangai Festival ki mangoina na Loktak ki akoibada pangtho kadori ba half marathon ki lambi sema gi thabak mari leina ba singna mapung phana paikatre Consumer Protection for East Southeast Countries International Conference ta Manipur ge Consumer Affairs Minister Karam Shyam Susaru yakre amade Global Iodine Deficiency Disorder Prevention Day ngasi Lampel Pata leba Indian Medical Association ki holder pangtokre ngasi gidi ISTV ne pijawa pau matang salojare ming tabiri besing ba mukana kumjari